थोरꯛꯄꯗ मासे नुꯡꯁꯤ 하는 ꯑꯗꯨꯃꯥꯏꯅ ꯂꯩꯈꯤꯕ ꯉꯥꯛꯇꯅꯤꯀꯣ ꯇꯁꯦꯡꯅ ꯃꯣꯏ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯩꯌꯦꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯑꯃꯐꯥꯎ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯂꯦꯝꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯦꯝꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯆꯀꯠ 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 ꯇꯧꯗꯕ ꯑꯗꯩ ꯆꯀꯠ ꯆꯀꯠ ꯇꯧꯕꯒꯤ ꯃꯇꯝꯁꯨ ꯍꯧꯖꯤꯛ ꯍꯦꯜꯂꯦ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯃꯆꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ ꯑꯉꯥꯡꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛ ꯃꯣꯏꯁꯤ ꯆꯍꯤ ꯑꯗꯨꯝ 25ꯇꯤ ꯂꯣꯏ ꯂꯥꯜꯂꯗꯣꯏꯅꯤꯀꯣ 25ꯇꯤ ꯂꯣꯏ ꯂꯥꯜꯂꯒꯗꯧꯕꯅꯤ 25 ꯍꯦꯜꯂꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯋꯥꯈꯜ ꯇꯥꯕ ꯌꯥꯔꯕ ꯃꯇꯝꯅꯤ ꯑꯩꯅ ꯀꯩꯅꯣꯝ ꯇꯧꯕ ꯃꯇꯝꯗ ꯁꯤ ꯐꯩ ꯐꯠꯇꯦ ꯀꯥ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯟꯊꯕ ꯌꯥꯔꯕ ꯃꯇꯝ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯗ ꯏꯀꯣꯛꯅꯅ ꯈꯣꯏꯔꯝꯖꯔꯤ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯈꯔ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯃꯩꯆꯥꯛ ꯀꯩꯅ ꯃꯩꯁꯥ ꯂꯥꯡꯉꯒ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯀꯥꯏꯔꯒ ꯂꯩꯕꯁꯨ ꯀꯝꯀꯥꯏ ꯑꯃꯅꯤꯀꯣ ꯑꯗꯩ ꯈꯔ ꯑꯃꯅ ꯃꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯏꯖꯠꯄꯨ ꯈꯣꯡꯒꯥꯎꯅꯕ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗꯕ ꯍꯥꯏꯕꯁꯦ ꯆꯦꯛꯁꯤꯟꯗꯕ ꯅꯠꯇꯦ ꯁꯤꯗꯤ ꯇꯁꯦꯡꯅ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯗꯦꯝ ꯀꯦꯌꯔ ꯍꯥꯏꯅꯀꯣ ꯗꯦꯝ ꯀꯦꯌꯔ ꯅꯋꯥ ꯂꯧꯗꯦ ꯑꯗꯒꯤ ꯀꯩꯁꯨ ꯂꯩꯇꯅ ꯅꯣꯏꯁꯦ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯒꯤ ꯁ꯭ꯇꯥꯏꯜꯒꯤ ꯃꯑꯣꯡ ꯑꯣꯏꯅꯁꯨ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯐꯤꯂꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅ ꯀꯌꯥꯔꯛ ꯍꯟꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ ꯍꯥꯏꯈꯤꯕ ꯀꯌా ꯂꯩꯔꯕꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯏꯔꯝꯗꯝꯁꯤꯒꯤ ꯐꯤꯂꯝ ꯇꯧꯖꯔꯤꯕꯁꯤꯡꯕꯨ ꯃꯤꯌꯥꯝꯗ ꯅꯥꯇꯩ ꯆꯥꯗꯕ ꯑꯣꯏꯅ ꯎꯍꯟꯕꯤꯔꯤꯕ ꯑꯃꯗꯤ ꯂꯝꯗꯝꯁꯤꯒꯤ ꯍꯧꯅ ꯂꯣꯟꯆꯠꯄꯨ ꯀꯔꯦꯝꯅꯔꯤꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯃꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯋꯥꯔꯛꯄꯤꯗ꯭ꯔꯕ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯃꯤ ꯈꯔꯅ ꯆꯠꯊꯔꯛꯂꯤꯕ ꯂꯝꯆꯠ ꯀꯥꯝꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯑꯁꯤ ꯐꯤꯂꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅ ꯁꯧꯒꯠꯇꯦ ꯃꯈꯣꯏ ꯈꯔꯁꯤ ꯐꯤꯂꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅ ꯃꯇꯨꯡꯗ ꯐꯤꯂꯝꯒꯤ ꯊꯧꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯔꯣꯏ ꯂꯣꯏꯅꯅ ꯐꯤꯂꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯔꯣꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯕ ꯄ꯭ꯔꯦꯁ ꯔꯤꯂꯤꯖ ꯑꯃ ꯐꯤꯂꯝ ꯐꯣꯔꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯂꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯥꯡꯂꯨꯞ ꯃꯁꯦꯟꯒꯤ ꯏꯔꯥꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯠꯊꯔꯕ ꯑꯃꯁꯨꯡ ꯑꯋꯥꯕ ꯐꯤꯕꯝ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤ ꯃꯔꯨꯑꯣꯏꯅ ꯐꯤꯂꯝ ꯇꯧꯖꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯑꯁꯤꯅ ꯑꯋꯥꯕ ꯀꯌꯥ ꯅꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯐꯤꯂꯝ ꯐꯣꯔꯝꯒ ꯃꯔꯤ ꯂꯩꯅꯕ ꯑꯥꯔꯇꯤꯁꯁꯤꯡ ꯑꯁꯤꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗꯤ ꯇꯁꯦꯡꯅꯃꯛ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯁꯤꯡꯅꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯊꯝꯂꯛꯂꯤ ꯋꯥꯐꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯔꯤꯕ ꯂꯝꯆꯠ ꯅꯥꯏꯗꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥꯔꯅꯤꯡ ꯊꯥꯔꯕ ꯐꯥꯎ ꯑꯀꯤ ꯑꯈꯪ ꯂꯩꯇ꯭ꯔꯕ ꯐꯤꯂꯝ ꯑꯦꯛꯇ꯭ꯔꯦꯁ ꯈꯔ ꯑꯁꯤ ꯑꯥꯏꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯣꯞ KCPꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯃꯅꯨꯡꯗ ꯆꯪꯖꯔꯛꯅꯕ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ ꯃꯁꯤꯗ ꯆꯪꯖꯔꯛꯇ꯭ꯔꯕꯗꯤ ꯑꯐ ꯐꯠꯇ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯅ ꯗꯥꯏꯇ ꯄꯨꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯔꯛꯂꯤ ꯃꯌꯥꯝ ꯁꯤꯒꯤ ꯄꯥꯎꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯐꯣꯔꯝꯅꯁꯨ ꯑꯥꯔꯇꯤꯁꯀꯤ ꯃꯣꯏꯒꯤ ꯁꯥꯏꯠ ꯂꯣꯝꯗ ꯑꯩꯈꯣꯏꯒꯤ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯊꯤꯡꯕ ꯑꯃ ꯄꯤꯔꯛꯏꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯣꯏꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯤꯒꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯟꯅꯦ ꯍꯥꯏꯖꯒꯦꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯣꯏꯁꯦ ꯁꯛꯌꯦꯡ ꯃꯤꯡꯁꯦꯟꯅꯦ ꯍꯥꯏꯖꯒꯦꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯤ ꯁꯛꯅꯥꯏꯔꯕꯅꯦꯕ ꯁꯛꯅꯥꯏꯔꯕ ꯍꯥꯏꯕꯁꯤ ꯑꯥꯔꯇꯤꯁꯀꯤ ꯋꯥ ꯅꯠꯇ ꯅꯠꯇ꯭ꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯛꯅꯥꯏꯔꯕ ꯃꯤꯅ ꯃꯁꯛ ꯈꯪꯕꯁꯤꯡꯁꯦ ꯌꯥꯝ ꯂꯦꯝꯅ ꯂꯩꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯌꯥꯝ ꯂꯦꯝꯅ ꯂꯩꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯑꯩꯈꯣꯏꯒꯤ ꯖꯍꯥ ꯑꯩꯈꯣꯏꯁꯦ ꯃꯤꯉꯣꯟꯗ ꯇꯣꯛꯈ꯭ꯔꯣ ꯑꯩꯉꯣꯟꯗ ꯄꯔꯃꯥꯟ ꯇꯧꯒꯦꯕꯀꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯀꯩꯁꯨ ꯌꯦꯡꯕꯤꯅꯕ ꯃꯤ ꯂꯩꯔꯣꯏꯕꯀꯣ ꯑꯗꯨ ꯀꯔꯤꯒꯤꯅೋ ꯑꯩꯁꯦ ꯃꯤꯅ ꯃꯁꯛ ꯈꯪꯗꯕꯒꯤꯅꯦꯕꯀꯣ ꯑꯗꯨ ꯃꯣꯏꯗꯤ masakh khangaba mineba masak khangaba mina kaigumba ma ja thagalakpodane phajadaba phana phajadaba oisnu moise adu khoi mina jingning ba hase pokadoine buko adu mana moise mina jingning ba habadu moide pokabanina aina kaino ma taw ta ga deina phattaba thaba ma degi oktaba lichet ama taw tar ga di akhoi mama thanne khanba yade ba haujikti moise khoi ꯑꯩꯈꯣꯏꯒꯤ ꯗꯃꯛꯇ ꯊꯣꯛꯄꯤꯔꯛꯑꯕꯅꯤꯅꯀꯣ ꯃꯥꯁꯦ ꯃꯥ ꯃꯇꯣꯟꯗꯒꯤ ꯈꯟꯕ ꯌꯥꯗꯦꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯃꯨꯛ ꯈꯟꯐꯝꯁꯦ ꯃꯥꯅ ꯊꯣꯛꯑꯦꯕ ꯑꯗꯣ ꯃꯥꯅ ꯐꯠꯇꯕ ꯂꯤꯆꯠ ꯑꯃ ꯇꯧꯔꯒꯗꯤ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯕ ꯃꯩꯇꯩꯁꯦ ꯃꯩꯇꯩ ꯄꯨꯝꯅꯃꯛꯁꯦ ꯆꯦꯟꯊꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯥꯅ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯈꯤꯇꯪ ꯈꯟꯊꯔꯒ ꯇꯧꯍꯟꯅꯤꯡꯉꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯃꯣꯏ ꯑꯃꯅꯤꯁꯤꯅꯁꯨ ꯄꯨꯔꯥ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯂꯣꯏꯅ ꯆꯦꯟꯊꯕ ꯍꯥꯏꯇꯥꯔꯦꯀꯣ artist have artist yamna phajagraba moigi chanaron se myam su dum lei dineba lei haba se aina su dum khangjai habde artist ki khoi gi thakha degi
마기 저널론 사실 양 파전에 좀 강해보고 아두기 와마 현도어졌다 뭐디 거기 다생기 시기 혹시 하이보 하이세 수마나 뭐지 저건 그런 또래 해봐 보자 아세수 그 마틱수 타가래 next time 거기 마통도 아무 하나 더 떠나봐 아들이 거기 아티스트 하바 아티스트 거기 필름 모이시누 아들이 릴라 공부하시누 드라마 공부하시누 거 ꯃꯩꯇꯩꯒꯤ ꯐꯖꯈ꯭ꯔꯕ ꯂꯤꯆꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯐꯖꯈ꯭ꯔꯕ ꯍꯧꯅ ꯂꯣꯟꯆꯠ ꯀꯔꯤ ꯀꯔꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯨꯠꯊꯔꯛꯑꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯑꯣꯏꯒꯦꯔꯥ ꯂꯤꯂꯥ ꯑꯣꯏꯒꯦꯔꯥ ꯗ꯭ꯔꯃꯥ ꯑꯣꯏꯒꯦꯔꯥ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯎꯍꯜꯂꯀꯥꯟꯗ ꯑꯁ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕꯣꯔꯦ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕꯣꯔꯦ ꯍꯥꯏꯕꯁꯦ ꯈꯪꯉꯤꯅꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯐꯠꯇꯕ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯐꯠꯇꯕ ꯊꯕꯛꯁꯦ ꯂꯤꯂꯥ ꯗ꯭ꯔꯃꯥꯗ ꯑꯣꯏꯔꯒꯁꯨꯅꯦ ꯑꯗꯨꯝ ꯑꯁꯤꯒꯤ ꯊꯕꯛꯁꯦ ꯐꯠꯇꯕ ꯊꯕꯛꯁꯦ ꯎꯔꯒ ꯑꯦꯁ ꯁꯤꯒꯤ ꯊꯕꯛꯁꯦ ꯐꯠꯇꯦ ꯍꯥꯏꯕꯁꯦ ꯎꯠꯊꯣꯛꯄ ꯐꯤꯂꯝ ꯑꯣꯏꯒꯦꯔꯥ ꯂꯤꯂꯥ ꯑꯣꯏꯒꯦꯔꯥ ꯗ꯭ꯔꯃꯥ ꯑꯣꯏꯒꯦꯔꯥ ꯃꯣꯏꯅ ꯁꯥꯔꯤꯕ ꯔꯣꯜꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯋꯥꯍꯩ ꯑꯃ ꯍꯦꯛ ꯐꯤꯂꯝꯗ ꯑꯣꯏꯔꯣ ꯂꯤꯂꯥꯗ ꯑꯣꯏꯔꯣ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯑꯩꯈꯣꯏꯒꯤ ꯍꯩꯍꯟꯅꯤꯡꯕ ꯄꯣꯠ ꯑꯃ ꯇꯣꯡꯒ ꯍꯥꯏꯔꯛꯄ ꯀꯥꯟ ꯂꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯑꯅꯝꯕ ꯃꯣꯏꯁꯦ ꯇꯁꯦꯡꯒꯤ ꯑꯅꯝꯕ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅ ꯅꯨꯡꯁꯤꯕꯁꯦ ꯁꯤꯗꯅꯦꯕ ꯃꯣꯏꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯃꯣꯏꯁꯦ ꯐꯤꯒꯔ ꯇꯥꯏ ꯃꯣꯏꯁꯦ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯅ ꯃꯣꯏꯁꯦ ꯅꯨꯡꯁꯤꯕ ꯅꯠꯇꯦꯀꯣ ꯇꯁꯦꯡꯒꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯤꯡ ꯂꯥꯎꯅ ꯁꯣꯛꯈꯤꯕ ꯋꯥꯍꯩ ꯑꯃ ꯑꯗꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯃ ꯉꯥꯡꯊꯣꯔꯛꯄꯗ ꯃꯥꯁꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤꯕ ꯉꯥꯛꯇꯅꯤꯀꯣ ꯇꯁꯦꯡꯅ ꯃꯣꯏ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯩꯌꯦꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯑꯃꯐꯥꯎ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯂꯦꯝꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯦꯝꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯆꯀꯠ ꯇꯧꯗꯕ ꯑꯗꯩ ꯆꯀꯠ ꯇꯧꯕꯒꯤ ꯃꯇꯝꯁꯨ ꯍꯧꯖꯤꯛ ꯍꯦꯜꯂꯦ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯃꯆꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ ꯑꯉꯥꯡꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛ ꯃꯣꯏꯁꯤ ꯆꯍꯤ ꯑꯗꯨꯝ 25ꯇꯤ ꯂꯣꯏ ꯂꯥꯜꯂꯗꯣꯏꯅꯤꯀꯣ 25ꯇꯤ ꯂꯣꯏ ꯂꯥꯜꯂꯒꯗꯧꯕꯅꯤ 25 ꯍꯦꯜꯂꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯋꯥꯈꯜ ꯇꯥꯕ ꯌꯥꯔꯕ ꯃꯇꯝꯅꯤ ꯑꯩꯅ ꯀꯩꯅꯣꯝ ꯇꯧꯕ ꯃꯇꯝꯗ ꯁꯤ ꯐꯩ ꯐꯠꯇꯦ ꯀꯥ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯟꯊꯕ ꯌꯥꯔꯕ ꯃꯇꯝ 7 daysꯀꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯆꯪꯖꯔꯛꯎ ꯍꯥꯏꯕꯅꯦꯕꯀꯣ ꯑꯁꯤꯁꯨ ꯌꯥꯝ ꯐꯩ ꯍꯥꯏꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯧꯔꯛꯏꯕꯁꯤꯡꯁꯤꯅ ꯃꯇꯧ ꯇꯝꯗꯅꯕ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯧꯔꯛꯏꯕꯁꯤꯡ ꯇꯨꯡꯗ ꯍꯧꯔꯛꯏꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅꯀꯣ ꯃꯇꯧ ꯇꯝꯗꯅꯕ ꯁꯤꯁꯤ ꯌꯥꯝ ꯐꯩꯌꯦꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯒꯦ ꯑꯗꯒꯤ ꯑꯃꯨꯛ ꯅꯦꯛꯁꯇ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯑꯃꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯋꯥꯏꯔꯣ ꯐꯖꯅꯕ ꯐꯤꯜꯇꯔ ꯍꯥꯞꯇꯅ ꯐꯖꯅꯕ ꯋꯥꯏꯅꯔꯣ 마수 좀 타워 하요 ꯄꯥꯔꯠ 2 하이. ꯑꯣꯏꯕ ꯐꯖꯩ 파트네 손나 간다나. ꯁꯤꯁꯨ ꯐꯖꯅꯕ ꯄꯤꯒꯦ 라이팅 양 그냥 떠오래 하이. 호에 마닝드기 라이트 한 줄라 ꯃꯤ 뿌리네. ꯈꯤꯇꯪ ꯌꯦꯡꯒꯦꯅ kaino ichal kaino 뭐. Biscuit से कमा मिजोरम के मरोन ये पे काय de lai no hai kaino da ꯗꯨꯕꯥꯏꯗ ꯂꯩꯕꯒꯤ ꯃꯤꯅ ꯇꯧꯔꯤꯗꯣ dance karo hai so she is single yes I'm single very much she is single but I'm taken ꯑꯩꯈꯣꯏꯒꯤ ꯉꯥꯡꯊꯣꯔꯛꯄꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜ ꯋꯥ ꯈꯨꯉꯥꯡꯗꯣ ꯑꯗꯨꯒꯁꯨ ꯉꯥꯡꯗꯕꯅꯤꯀꯣ ꯑꯗꯣ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯌꯦꯡꯉꯤꯕ ꯃꯤꯁꯤꯡꯁꯤꯅ ꯃꯣꯏꯁꯤ ꯅꯨꯡꯁꯤꯗꯕ ꯄꯪꯍꯥꯏ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯃꯣꯏꯅ ꯉꯥꯡꯊꯣꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜꯗ ꯋꯥ ꯉꯥꯡꯗꯦꯕ ꯇꯁꯦꯡꯅ La 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 me no show hai ke pera okay you know ไงหมดอ่ะ me no show hai ke pera okay you know show
ꯅꯨꯡꯉꯥꯏꯔꯛꯏꯀꯣ ꯃꯌꯥꯝ ꯏꯀꯥꯏ ꯁꯪꯒꯣꯏ ꯍꯥꯡꯉꯦ ꯑꯗꯣ ꯇꯁꯦꯡꯅ ꯍꯥꯏꯕꯗꯤ ꯏꯀꯥꯏ ꯁꯪꯒꯣꯏ ꯍꯥꯡꯉꯦ ꯍꯥꯏꯗꯣ ꯃꯣꯏꯒꯤ ꯃꯇꯧ ꯃꯌꯥꯝ ꯁꯤꯅꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤ ꯑꯗꯨꯝ ꯃꯌꯥꯝ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯒ꯭ꯌꯥꯟ ꯇꯁꯦꯡꯅ ꯇꯥꯗꯦ ꯍꯥꯏꯕꯗꯤ ꯂꯥꯏꯚ ꯊꯥꯕꯁꯦ ꯂꯥꯏꯚꯁꯦ ꯑꯣꯟ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯁꯦ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩ ꯑꯗꯒꯤ ꯇꯨꯡꯗ ꯀꯔꯤ ꯂꯩ ꯑꯗꯒꯤ ꯃꯥꯡꯗ ꯀꯔꯤ ꯂꯩ ꯍꯥꯏꯕꯁꯦ ꯌꯦꯡꯉ ꯃꯇꯨꯡꯗ ꯖꯁ ꯑꯣꯀꯦ ꯁꯤ ꯌꯥꯔꯦ ꯑꯩ ꯂꯥꯏꯚ ꯊꯥꯕ ꯌꯥꯔꯦ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯣꯟ ꯇꯧꯕꯤꯌꯣꯕ ꯑꯣꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯣꯏ ꯑꯁꯥꯅ ꯑꯩꯈꯣꯏꯒꯤ ꯖꯨꯒꯣꯠ ꯆꯥꯗꯕ ꯌꯥꯎꯔꯛꯏ ꯍꯥꯏꯅ ꯈꯜꯂꯒꯁꯨ ꯂꯥꯏꯚꯇꯣ ꯕꯠꯂꯝ ꯀꯛꯊꯠꯂꯒ ꯑꯩ ꯍꯧꯖꯤꯛ ꯊꯥꯈꯤꯕ ꯂꯥꯏꯚꯁꯦ ꯄꯨꯔꯥ ꯀꯛꯊꯠꯈꯤꯕ ꯌꯥꯏꯑꯕ ꯄꯨꯔꯥ ꯁꯨꯃꯥꯏꯅ ꯀꯛꯊꯠꯄꯤꯌꯣꯕ ꯑꯁꯤ ꯀꯛꯊꯠꯇꯕꯤꯗ ꯑꯗꯨꯝ ꯃꯖꯥꯗ ꯊꯥꯗꯣꯔꯛꯏꯕ ꯍꯥꯏꯕꯁꯦ ꯇꯁꯦꯡꯅ ꯃꯥꯅ ꯃꯖꯥꯗ ꯊꯥꯗꯣꯔꯛꯏꯕ ꯍꯥꯏꯕꯁꯦ ꯇꯁꯦꯡꯅ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯕꯨ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯁꯨ ꯑꯗꯨꯝ ꯇꯥꯔꯦ ꯑꯗꯒꯤ ꯏꯀꯥꯏ ꯁꯪꯒꯣꯏ ꯍꯥꯡꯕ ꯍꯥꯏꯕꯁꯦ ꯑꯗꯨꯁꯨ ꯑꯣꯏ ꯍꯥꯏꯕꯗꯤ ꯇꯁꯦꯡꯅ ꯑꯩ ꯇꯨꯡꯗ ꯂꯩꯔꯤꯕ ꯐꯤꯕꯝꯗꯣ ꯑꯩ ꯑꯗꯨꯝ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯇꯨꯡꯗ ꯂꯩꯔꯤꯕ ꯐꯤꯕꯝꯗꯣ ꯃꯃꯥꯡꯗꯅ ꯃꯃꯥꯟꯅꯕꯤ ꯂꯩꯔꯦ ꯇꯨꯡꯗꯅ ꯃꯤ ꯑꯃ ꯂꯩꯔꯦ ꯑꯅꯤ ꯂꯩꯔꯤꯕꯗꯣ ꯃꯥꯡꯒꯤ ꯇꯨꯡꯒꯤ ꯋꯥ ꯄꯨꯔꯥ ꯇꯣꯛꯈ꯭ꯔꯒ ꯃꯤ ꯑꯅꯤ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯃꯤ ꯑꯅꯤ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯑꯩꯏꯁꯥꯁꯤ ꯌꯥꯝ ꯍꯦꯟꯅ ꯐ꯭ꯔꯤ ꯑꯣꯏꯔꯒ ꯂꯩꯕ ꯌꯥꯗꯦꯕ ꯂꯥꯏꯚ ꯊꯥꯕꯒꯤ ꯋꯥ ꯄꯨꯔꯥ ꯇꯣꯛꯈ꯭ꯔꯣ ꯅꯨꯄꯤ ꯃꯁꯦꯜ ꯑꯣꯏꯔꯒꯁꯨ ꯌꯥꯝ ꯐ꯭ꯔꯤ ꯑꯣꯏꯅ ꯂꯩꯕ ꯐꯤꯕꯝꯗꯣ ꯎꯕ ꯃꯇꯝꯗ ꯌꯥꯝ ꯍꯦꯟꯅ ꯍꯦꯟꯇꯣꯛꯅ ꯐ꯭ꯔꯤ ꯑꯣꯏꯕ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯎꯕ ꯐꯪꯉꯦꯕ ꯍꯦꯟꯇꯣꯛꯅ ꯃꯁꯥꯁꯦ ꯐ꯭ꯔꯤ ꯑꯣꯏꯕ ꯉꯝꯃꯛꯏꯁꯦ ꯀꯔꯤꯗꯒꯤ ꯃꯁꯥꯁꯦ ꯐ꯭री ꯑꯣꯏꯕ ꯉꯝꯃꯛꯏꯅꯣ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯅꯩꯅꯕꯤꯔꯣꯕ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯅꯩꯅꯕꯤꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯇꯁꯦꯡꯅ ꯃꯤ ꯑꯅꯤ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯑꯩ ꯏꯁꯥꯒꯁꯨ ꯐ꯭री ꯑꯣꯏꯅ ꯂꯩꯕ ꯌꯥꯗꯕꯅꯦꯕ ꯇꯁꯦꯡꯅ ꯌꯥꯗꯕꯅꯦꯕ ꯏꯃꯥꯟꯅꯕꯤ ꯑꯣꯏꯒꯦꯔꯥ ꯖꯍꯥ ꯑꯣꯏꯒꯦꯔꯥ ꯃꯤ ꯑꯅꯤ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯑꯩ ꯏꯁꯥꯒꯁꯨ ꯐ꯭री ꯑꯣꯏꯅ ꯌꯥꯝ ꯍꯦꯟꯅ ꯐ꯭री ꯑꯣꯏꯅ ꯂꯩꯕꯒꯁꯨ ꯉꯝꯖꯕꯅꯦꯕ ꯑꯗꯣ ꯐ꯭री ꯌꯥꯝ ꯍꯦꯟꯅ ꯑꯣꯏꯊꯣꯛꯄ ꯉꯝꯃꯛꯏꯗꯣ ꯃꯥ ꯀꯩꯗꯧꯕꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯈꯪꯗꯦ ꯁꯤꯒꯤ ꯃꯔꯝꯗ ꯌꯥꯝꯅꯁꯨ ꯅꯩꯅꯅꯤꯡꯗꯦ ꯑꯗꯣ ꯅꯩꯅꯅꯤꯡꯗ꯭ꯔꯒꯁꯨ ꯇꯨꯡꯗ ꯍꯧꯔꯛꯏꯕ ꯃꯌꯥꯝꯁꯤꯅ ꯏꯆꯥ ꯏꯅꯥꯎꯁꯤꯡꯁꯤꯅ ꯃꯣꯏꯒꯤ ꯃꯇꯧ ꯇꯝꯃꯛꯀꯅꯤ ꯌꯥꯗꯦ ꯍꯥꯏꯕꯗꯨꯃꯗꯤ ꯃꯌꯥꯝꯅ ꯈꯪꯍꯟꯕ ꯐꯩ ꯑꯗꯒꯤ ꯁꯦꯠꯇꯣꯛ ꯆꯠꯊꯣꯔꯛꯄꯗꯃꯛꯇ ꯑꯣꯏꯔꯦꯅ ꯈꯜꯂꯣꯅꯦ ꯑꯩꯅ ꯐꯣꯇꯣꯁꯦ ꯅꯝꯃꯀꯥꯟꯗ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯗ ꯐꯣꯇꯣꯁꯦ ꯊꯦꯠꯀꯗꯧꯕ ꯅꯠꯇꯦꯕꯀꯣ ꯑꯩꯒꯤ ꯌꯨꯝꯗ ꯊꯦꯠꯇꯧꯕ ꯑꯣꯏꯔꯒꯗꯤ ꯍꯣꯏ ꯅꯪ ꯀꯨꯁꯤꯔꯥꯁꯤ ꯇꯧꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯁꯨꯡꯅ ꯅꯠꯇꯕꯗ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯄ ꯐꯣꯇꯣ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯗ꯭ꯔꯦꯁꯇ ꯑꯣꯏꯔꯣ ꯈꯤꯇꯪ ꯆꯦꯛꯁꯤꯟꯅ ꯃꯌꯥꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯒꯗꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁꯇꯣ ꯁꯦꯠꯄꯤꯔꯛꯑꯣꯕ ꯇꯁꯦꯡꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯑꯗꯨꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯖꯔꯒꯦꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ